Russian tank Singna Kyiv Tamna Changsillakhre checkpoint ngakpada civilian Singna mateng pangle. Russian tank Singna Ukraine gi capital Kyiv Tamna Changsilakhiba chairak asida civilian Singna checkpoint ngakna bahonabada mateng pangli haina official report amagi matungin na phongdokle. Haukiba numit mangani ge matam asida Russia na Ukraine gi capital Kyiv ki awang nongpok thangbada kilometer marfugi chang da Changsillakhre Russia gi tank sing adu capital Kyiv city dagi kilometer khara khaktamak lapna laire. Hauki bathang janumita Russian sing aduna lambi asida kilometer marfugi chang da Changsillakhre Russian tank sing adu capital Kyiv ki awang nongpok thangbada laiba motorway amadagi changsillakhibane. Athuba matamda capital Kyiv pu langoi chansinkhiba yabagi phibam da laire haire. Russia na bomb top sing kapsilakhibadagi angang yauna masing yamlaba miyoi kaya sikhre laibak pokpa numit ke numit jungba matamda Russian singna grand missile amade rocket na chingba sizinaduna attack chatharagle Oleg village tamna chatpa lambida laiba checkpoint amada civilian volunteer singna ngak senduna laire. Oleg village asida Russia gi teng amadi lanmi sing sangsillagle masigi mamangda Russia gi lanmi singna Septenkop amade Bohadanika village di hana control tawkhrabane. Russia gi lanmi sing aduna grand missile amade rocket attack chatharakhibagi thogdokta matholani longba yumama amanga ta thokhe masigi matung tarakpada Russia gi lanmi sing aduna velika dimarka da su sangsinana bahona khe Ukraine gi army na Russia gi tank sing adu rocket launcher sisinaduna local volunteer sing gi maikei dagi phongdokle. Handaki numit kharani gi matam asida Russia na attack chatharakhiba asida civilian singda misi mina thokibagi wafam ase mayek sengna pande. Bohadanika da laiba checkpoint amada volunteer commander diudirina Russia gi tank singna thogjilagliba dudagi panglap laptana laiba checkpoint amada ngaksen bagi thawong sing chathare. Bohadani pikada sangsilagliba Russian kalam adu tank mifu yauna punna gari humbudra amade lanmi chahumne. Russia gi lanmi sing aduna village tamna sangsilakhiba Sairakta yumda nongmai kapsille aduga potsai kaya amasu namduna munbagi thawong sing chathaki haire. Civilian sing na laiba yum adugi manak nakna Russia gi tank sing adu khamduna lai ngarang belika dimarka da masing yamdaba lanmi sing amadi volunteer sing na phongdokhiba wafamda villager sing adu matau karamna rocket launcher kap kadage haibagi matangda training pikre haire. Russian sing na velika Dimarka village adu khudum chansin khrabra haibagi matangdadi mariksumba wafam phongdoktre. Russia na Ukraine da landa silakpa chayol ani pharakpa matam asida Ukraine ge resistance singna akanba thingba piduna lanthenglabagi thawong sing chathare. Russian singna Ukraine gi capital Kyiv pu langoi chansinana ba thawrang tawkhre haire. NATO na Russia ga muknaba kirabanina alliance asigi member oinaba pressure tawraroi Zelensky. Russia namadi Ukraine gi marakta soknarakhiba lan asi chayol ani pharakhiba chairakasida Ukraine gi president Volodymyr Zelensky na NATO da yaunanaba lauramba phireb adu komthorakhibaga loinana NATO na Russia ga mungnaba kirabanina alliance asigi member oinanaba Ukraine na pressure tawraroi haina president Zelensky na phongdokre. Mahakna haikibada Russia na Ukraine da landarakliba se NATO gi member oinanaba honabaga mari lainai. Russian gi pungning ingthananaba manba thawong amada Zelensky na haikibada machet takraba pro Russia na territory ani president Vladimir Putin na February 13 da landa sindringai gi mangoina na independent oina recognize tawkhibagi status aduda compromise tawragane. NATO na Ukraine bu yawba yahananabagi mami ama udraba matung asidadi wafam asigi matangda Ukraine na lauramba phireb adu hongdoklay. President Volodymyr Zelensky na haikibada NATO na Russia ga muknaba madi yanagadaba thawong singda akiba laire. NATO gi membership ki matangda palladuna Zelensky na haikibada mahak laibak ki president oiba pamdre. Maramde laibak asina nonjabagi phibam amada laire nakalamaromda Russia gi maikeidagide Ukraine na NATO gi membership oibada yaningde haibagi wafam adu mayek sengle. Cold War haurakpa matamda Soviet Union dagi Europe ngakthongnabagidamag NATO asi semkhibane handaki chahi khargi matam asida NATO na makhatana Soviet ke block oiramba laibak sing yauna nongpok thangba maikeida masa mareng ase hena pakthok chawthorakle. Russia na di NATO gi masa mareng pakthok chawthorakpagi thawong ase territorial security da akiba pi haidibane. Ukraine gi mayokta lan laukthokturingai mangoina na Russia gi president Vladimir Putin na pro Russian separatist republic ani Donetsk amadi Luhansk pu independent oina sakhangle haina laukthokibane.
ing 2014 gi matamdagi hawraga lamdam asida lalhawbagi thawongsing chathaduna lakhibane Putin nasu Ukraine bu reason ani adu independent oire haina sakhangba pamlibane adubu hairiba reason ani adu atai leiwa kanamatana independent oire haina sakhangbadi leitre adubu hairiba territory ani adu karamba mawongda hinningbagi haibadu khangdoklaga ikoina khanaraga compromise toba pami haire Ukraine gi saruk oina lainingbra natraga Russia gi saruk oina lainingbra haibasi khangdoklaba matung ina thabak paikhatpa pami hairibane Russia na ing 2014 gi matamda Ukraine gi Crimea bu annex tawkhraba matung tarakpada region aduda pro Russia na separatist singi ihau ama mayok naduna lakhibane Donetsk amadi Luhansk ta leiriba miyoi sing adu Russian jati singna ayamba oire hauzik phawbagi oina region aduda soknarakhiba lan aduda miyoi sa kayagi thawai mangkhrabani haire Russia amadi Ukraine Turkey da wari sanakibada khumang yangsin bangam khidrai Russia gi foreign minister Sergei Lavrov amadi Ukraine gi foreign minister Dmytro Kuleba Turkey gi Antalya da laiba resort city amada diplomatic ki forum gi sidelines ta unaduna wari sanakibada nakal animaki oina khumang chauksin bangam khidre haina official source amana phongdokle Russia na Ukraine da landa khraba matung tarakpada first high level da ceasefire thamba amadi humanitarian issue asigi matang da khanakre haide Kuleba na haikibada haukiba pungkun marigi matamasida ningba kaiba natana wari sanakibada khumang yangna sangsinkibagi thawongsing laikhide chathagiba meeting adu khudong thiningai ni haire Hauzik Ukraine gi lairiba wathok asi sangtainaba puraknaba amadi wa khananabagi damakta Lavrov kasu unakiba duda khumang chauksin bangam khidrai Ukraine amadi Russia gi official singa Belarus dasu unakiba laikhrabane adumoy namak wari sanaba adu khumang yangsinna changsin bangam khidai Russia gi foreign minister Sergei Lavrov na wari sanabagi matangda akanba mawongda pressure pi ki haire aikoina boycott tawbagi thawongsing khanaba laite haire Ukraine gi Mariupol da laiba angang gi hospital amada bom thadarakhraba matung tarakpada international gi oina nungnangba wafam kaya khanarakba laibadagi meeting adu pangthokibane Russia na military base amada laiba hospital da bombing tawkhraba matung tarakpada foreign minister Sergei Lavrov amadi Ukraine gi counterpart oidiba Kuleba ga meeting adu pangthokibani haide Bangladeshi singbu operation Ganga gi makhada evacuate tawrakhibagi damakta Sheikh Hasina na PM Modi bu thagat khre Ukraine da lariba Bangladesh masa singbu India na operation Ganga gi makhada evacuate tawrakhibagi damakta Bangladesh ki Prime Minister Sheikh Hasina na India ki Prime Minister Narendra Modi bu thagat paphongdok khre Mariupol city da chana thangnaba wasilakle Russian forces na langoi sankraba Ukraine gi khanong pokta laiba Mariupol city da chana thangnaba polam gi supply numit humni gi khakta ngai re masigi matungda chara henbagi phibam da laklaba yai haina Ukrainian MP amana phongdokre mama mapa Mariupol da lairiba MP Dmytro Gorilna phongdokiba matungina city asida asiba hakchang kaya marum lairi haina mayor gi office na pau pirakhi haire bom kan kapsilakpa maramna symmetry da satpa yadavadagi authority na hakchang kuntra ga humdoi gi damak achoba mongpham taukhe Hithangpam city asigi lambi da hakchang kaya ta duna lai haire